ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯅꯣꯛꯇꯨꯅ ꯅꯤꯁꯥꯅꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯒꯤ ꯑꯁꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯄꯔꯦꯡꯒꯤ ꯐꯤꯕꯝ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯄ ꯂꯩꯇꯦ꯫ ꯗꯣꯛꯇꯔꯁꯤꯡꯁꯨ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯋꯥ ꯍꯥꯏꯐꯝ ꯑꯃ ꯈꯪꯅꯗ꯭ꯔꯕꯅꯤ꯫ ꯉꯝꯕꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯅꯥꯕꯨ ꯁꯦꯟꯅꯕꯅ ꯃꯊꯧ ꯑꯣꯏꯖꯔꯤ꯫ ꯕ꯭ꯔꯗꯦꯟꯗꯤ ꯇꯣꯏꯅ ꯉꯝꯕꯒꯨꯝ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯤ ꯇꯧꯔꯤ꯫ ꯌꯥꯏꯐꯔꯦꯜꯁꯨ ꯇꯣꯏꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯗꯦ, ꯃꯥꯒꯤꯁꯨ ꯃꯊꯧ ꯆꯤꯟꯕ ꯑꯣꯏꯕꯅ꯫ ꯅꯨꯡꯊꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯆꯪꯂꯛꯂꯤ, ꯁꯣꯔꯥꯠꯀꯤ ꯀꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯝ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯉꯝꯕꯅ ꯑꯗꯨꯃꯛ ꯁꯅꯥꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥ ꯋꯥ ꯉꯥꯡꯕꯗ ꯏꯄꯟ ꯄꯟꯍꯜꯂꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯒꯤ ꯍꯦꯟꯕ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯃ ꯍꯟꯗꯛ ꯀꯟꯅ ꯇꯧꯈꯠꯂꯛꯄ ꯑꯁꯤꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯅꯤꯗꯨ ꯋꯥꯈꯜ ꯆꯔꯥꯡꯅꯔꯛꯂꯤ꯫ ꯇꯣꯏꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒꯅ ꯃꯝꯃꯤꯉꯩꯗꯒꯤ ꯆꯠꯈ꯭ꯔꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯜꯂꯛꯄ ꯑꯁꯤ ꯇꯣꯏꯅ ꯇꯧꯔꯤ꯫ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯝꯒ ꯑꯝꯇ ꯐꯪꯗꯦ꯫ ꯃꯄꯥꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄ ꯄꯩꯁꯥꯗꯨ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯃꯥꯅ ꯑꯃꯨꯛ ꯁꯠꯇꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯔꯤ꯫ ꯄꯥꯔꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯒꯤ ꯕꯤꯜꯁ ꯃꯌꯥꯝ ꯑꯃ ꯃꯥ ꯃꯊꯟꯇꯅ ꯂꯣꯏꯅ ꯄꯦꯗ ꯇꯧꯕ ꯑꯣꯏꯕꯅ ꯅꯨꯃꯤꯠ 10 ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯛꯄꯁꯤꯗ 2 lakh ꯑꯕꯞꯇꯤ ꯆꯠꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ꯫ lakh 2 ꯍꯥꯏꯔꯤꯕꯁꯤ ꯄꯥꯔꯤ ꯈꯛꯀꯤꯅꯤ꯫ ꯇꯣꯉꯥꯟꯅ ꯃꯆꯥ ꯑꯣꯏꯅ ꯁꯅꯥꯒꯤ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯇꯣꯏꯔꯦ ꯍꯟꯗꯛꯇꯤ ATM ꯆꯪꯕ꯫ ꯂꯦꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯄꯤꯔꯛꯇꯦ ꯉꯁꯤꯗꯤ ꯉꯝꯕꯗꯨ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ 12 ꯇꯥꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯅꯤꯁꯨ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯇꯨꯝꯗꯅ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟꯗꯅ ꯂꯤꯟꯊꯣꯏꯁꯨ ꯐꯝꯂꯤ꯫ ꯐꯣꯟ ꯅꯝꯕꯔ ꯐꯥꯎꯕ ꯁꯦꯞ ꯂꯩꯇꯦ ꯃꯆꯥꯒꯤ꯫ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯨꯁꯨ ꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯃꯈꯣꯏꯅ ꯁꯦꯞ ꯇꯧꯗꯦ꯫ ꯁꯤꯡꯊꯥꯗꯔ ꯕ꯭ꯔꯗꯦꯟꯗꯔ ꯀꯩꯅꯣ ꯐꯣꯟ ꯑꯃ ꯇꯧꯔꯒ ꯄꯨꯟꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥꯅ ꯑꯝꯇ ꯍꯪꯁꯤꯔꯣ ꯃꯣꯏꯕ? ꯃꯤꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯪꯒꯤ ꯅꯆꯥꯒꯨꯝꯕ ꯅꯠꯇꯦꯅꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯃꯌꯨꯝ ꯍꯟꯖꯤꯟꯒꯅꯤ, ꯀꯔꯝꯕ ꯃꯤꯒ ꯄꯨꯟꯒꯅꯤ ꯍꯥꯏꯕ ꯐꯖꯅ ꯈꯪꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤꯀꯣ꯫ ꯅꯨꯡꯇꯤꯒꯤ ꯇꯧꯔꯒ ꯍꯪꯃꯟꯗꯅ ꯑꯩꯗꯤ ꯏꯕꯨ ꯏꯀꯥꯏꯔꯦ꯫ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ꯫ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯀꯥ ꯑꯃ ꯍꯦꯟꯅ ꯇꯧꯈꯠꯂꯛꯂꯤ꯫ ꯑꯩꯅ ꯍꯟꯗꯛ ꯊꯥꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯒꯦ ꯆꯠꯄꯕꯨ ꯄꯩꯁꯥꯗꯨ ꯌꯥꯝ ꯋꯥꯠꯍꯧꯏꯅꯦ꯫ ꯀꯌꯥꯝ ꯍꯟꯊꯍꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯕꯕꯥ? lakh 3ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯍꯟꯊꯍꯧꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯃꯥꯗꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯕ? ꯅꯤꯁꯥ ꯐꯅ ꯆꯥꯗꯨꯅꯁꯨ ꯑꯗꯨ ꯌꯧꯅ ꯆꯥꯕ ꯉꯝꯕꯗꯤ ꯍꯧꯅꯗꯦꯗꯅ꯫ ꯈꯪꯗꯦ ꯃꯃꯥ, ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯌꯥꯎꯖꯩꯌꯦꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯥ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯦꯟꯖꯜꯂꯦ꯫ ꯈꯔ ꯆꯩꯗꯕ ꯌꯥꯔꯔꯣꯏ꯫ ꯌꯥꯝꯅ ꯀꯟꯅꯁꯨ ꯉꯥꯡꯕꯤꯔꯨꯅꯨ, ꯌꯨꯝꯗꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯃꯨꯛ ꯋꯥꯅꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯂꯦꯗꯀꯣ ꯑꯩꯕꯣ꯫ ꯄꯨꯡ 12:30 ꯇꯥꯔꯛꯄꯗꯨꯗ ꯒꯦꯠ ꯍꯥꯡꯗꯨꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯏ꯫ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯗꯨ ꯂꯤꯟꯊꯣꯏꯅ ꯍꯧꯒꯠꯇꯨꯅ ꯍꯥꯡꯂꯤ꯫ ꯉꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥꯗꯨ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯈꯣꯡꯗꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯥꯡꯗꯨꯅ ꯆꯠꯅꯕ ꯇꯧꯔꯤ꯫ ꯃꯅꯤꯅ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯈꯣꯟꯖꯦꯜꯗ ꯃꯆꯥꯕꯨ ꯈꯥꯝꯂꯤ꯫ ꯉꯥꯏꯈꯣ ꯉꯝꯕ, ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯉꯝꯕꯁꯨ ꯂꯦꯞꯂꯤ ꯆꯠꯂꯝꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯄꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯃꯅꯤ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯤꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯛ ꯊꯦꯡꯉꯁꯤ ꯐꯥꯎꯕ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯥ? ꯉꯁꯥꯏꯗꯒꯤ ꯅꯃꯥꯒ ꯑꯩꯒꯅ ꯅꯪꯕꯨ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯕ, ꯅꯪ ꯀꯩꯁꯨ ꯈꯟꯗꯕ ꯀꯩꯒꯤꯅꯣ? ꯊꯕꯛ ꯆꯠꯂꯨꯕꯅꯤ, ꯑꯩ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ꯫ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯍꯜꯂꯛꯄ? ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯁꯦ? ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯈꯣꯏꯗ꯫ ꯀꯩꯒꯤꯅꯣ ꯌꯥꯝ ꯍꯪꯉꯤꯁꯤꯕꯣ? ꯊꯕꯛ ꯆꯠꯄꯅꯤ ꯍꯥꯏꯔꯤꯗꯅ꯫ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯁꯨ ꯃꯁꯤꯡ ꯈꯪꯗꯦ꯫ ꯍꯪꯗ ꯌꯥꯗꯕꯩ ꯍꯪꯉꯤꯅꯤꯅꯦ꯫ ꯀꯥꯏꯗꯅꯣ ꯅꯪꯅ ꯍꯦꯛ ꯆꯠꯂꯤꯕꯁꯦ ꯍꯥ? ꯋꯥꯈꯜ ꯏꯪꯍꯟꯕ, ꯁꯥꯟꯇꯤ ꯊꯤꯕ꯫ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯐꯠ ꯔꯤꯁꯤꯞ ꯇꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯅ ꯃꯈꯣꯡꯗꯨ ꯁ꯭ꯇꯤꯌꯔ ꯔꯣꯝꯗ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯍꯜꯂꯣ, ꯌꯨꯝ ꯌꯧꯔꯦ,
Nang tumdriba, thengena. Wari sana amuk hana yenglamda adum kaikakri. Mani upai lita adum yengduna lehauri. Sana do yumda lekai gilai sabi macha mani ga loinana leibani. Hospital da sum leibado masa sontaba henjilakani haibagi yumda oina thambani. Yaifaril na haiduna leisabi macha singdo maga loinana lehanbani. Ngamba wari sana magi kara jenglakduna phamangda longna khungop ne kaine adum hipthakri. Phondo makuna paiduna nakongna thamba waraduna law thadoklaga nakanduda thamli. Tamchana yumda thing na hanjanbado ima khoina jaidro. Gadaurge. Saunningamani ima khoido. Haipa charnu nang namu. Phamung jangaba. Hippe. Phidi hongdraba. Hongdrida khungupa lokthokdre. Yam waraba. Waba nate. Ai phamung se ubada hipti hipningbado aduini. Waramani. Ngasai no nganbadagi numit tawa phawba ai ginangta amagi mo. Sana. Video call tawrake. Thinga kansida. Angang khi tumkhraba natra. Moi body tumkhri. Anadi tawrake. Net on tawroko. Thamiko. Ahoy. Call lukaklega ngamba data do on tawduna WhatsApp changnaga video call aina tawri. Sana so tum pairakli. Imam baduda ngambana. Kaina mami do ba mai mut khraba. Mati tumbagi mai muthat pani. Aido angang khai tumba kairani na mapana thoraklaba. Jana angol da than mabal machado gi mangala mayik sing dra uri sanangi sakpamdo. Hanagom ingna phajabado oidri phajawadi phajari kanana su phajadi haibu ngamloi. Adubo ahing tumdaba wakhal wabana kuchu kumendo taiphatta bani. Mit kutsan bani mit ki akoi bado imu muna khamba kum tawbani. Tamcha phigam ta hongdraba han hongdo di phadawne. Long hiplamba ngambado upna mu hippa I. Phone do mondo da nga do na thamlaga makut khuning na sauraga mangak du khajik thangatuna yenglaga hairakli. Wari su ngasidi. Hayeng dei di sitala ano. Yumna phajana potharaga leiru. Maiso hospital chatpado ithanta dum chatlagi. Nangna waba ubai waba phawbagi wani. Nangna nungaina lerdi. Aiso waba gamta khangoina. Waba amta kauke amta no. Nangna nokpado udaba kuiri. Adu yengningbaini. Aina video call tawraise. Tamcha. Aibu nokidrane. Kaigino tubaina haidubo. Kaidaboino oidoino. Tamchana hayeng wai nok handoini. Inagta leirakan chaba phawba nakhunaga bijaroi. Illaga bijadoini. Tamcha. Ayam ware. Toimali. Nangedo ki wahaido. Adui wahaido da tabada ay anaba oiri isasi. Ay itanda amuk yam waraw wasupoi. Nangedo ki wahaido na. Nanagda asuk nak nalay babu ngayagda phawba nungayan bangamde na ayam na wahi sana. Tamcha lay bagi ay nangasi hingdo na layrambani. Karigumba tamcha na layramdaba. Ay babagi matong indo na chalamani. Ay na nangonda adumay na haigano na haiba na dro. Ay na layrise nangedo ba wahaido na amuk aring batahaline. Pito hana hongdo. Ano ka pothana ba dawro? Nang tumninga ba? Tumningdrida. Tumabuya nga dra khangdi. Bayo ko do de ay piyongge. Ngamba du hairaduna honggalanga khungup hana lauthokli. Adu loibaga leliba phurito kundamda mung lauthokli. Phuri lauthokpa loiraduna amuk kupna hiptharagli. Phuri nama lisilo kaino dawridaba. Lelarege nang noina ikairiro aina phuri litabage. Ama lisilo yengba nungaiti haiba. Jam sanaba hawradawni aiso yengba nungainaba. Haiba ado ama lisaloba. Hawgatpado yam dali. Adu hairaga mana hawjik lelamba phurituna mangak aduwaiduda khamjeli. Nang su phamung jango tumba thimo pungse phaniyamna thingabani. Changage tamcha su tumo. Nang na tumbaga adam tumadawni aiso. Phone thamage to de. Video call se ka aso call de payo. Call ina tawrage. Ay changage.
Sanado manungda janglakli ngahang phone painaramlaga animag manana adum tumthakri. Ayuk ngantani ngambaga sanaga pauni phaunakri ngambala ani haidana ngamban hairakrabani. Malakba ngaiboina sana mabilosili parige manangta chatnaba. Angang ama ani laibadoso nonganbaga mayumda chatkrabani. Ngarang na yaifareldi ngasi yauraroige ngasi ma thabak ama leiri haidana hairamabani. Hawjik sana na ngairiba singambani. Laptak makokta kep amuba upa nupa ama manungda janglakpa ubaduda sana yum solo lambadagi lepladuna mamay onduna yenglakli. Mawanga maitaw dawi nupado maning hanhanduna yenglaga janglakli. Mamaydo ukrani matagom kepto amok amukso jingthaduna semli. Sana karomdagino pakhatpagi mihulama khangjongjonglakli. Adubu masado pathaduna tapna sodalon silamlaga leptuna leiri. Nupado su changsilakduna hathu ba khontokda. Pot kita piro. Kaino ne, akhoida pot yonje, kuiri tokpa. Selena biyo haraso ai pige, kita thuro. Waro bino, atopadagi hangbiro. Akhoige sitadi tasingna yonba dokjare. Nupado ariba makai sukjunduna yenglakli. Hano kiba masaknati, nupado songbagi maongdaga hairakli. Aina haise phagi nate yam thuna puthoro natradi nang kya nungairoi asingmane ina haijese atopa thangbiro aina phajana haibasida yaroi siro ha nangi se siraba asingmane aina haise thajabiyo nupada leliba jacket gi maningda makutu homjeladuna thang macha ma lawthorakli thangdu otuna amak sairakli puthoroki haibra natraga puthoroi haibra nangi se sana thangdu bada pakhatna makut thangatuna kapli tawardun hairakli asingbade aina haijese tasengna akhoi sida leitaba singbade kuire yontaba nupado sini naniga khangdaba maongda phachang selektuna sanagi ngakta thangduna thamli sanagi bana maklaptu thak ekniklebani wahai oina phawba haidokpa ngamda mamitagi mapido oro taduna khangli Tanjadu da nongthangdo phi angaubaga setuna kadaida chakluribano makutna kandana beg amuba masu yanduna janglakli tawramliba maongdo ubaduda yamna pakhatna makut thangatuna khamlakli kaino ibungo kaino tawriduwa adumain tawnu fatede nupado makut oiduna sanagi ngak mapadagi khajikta thaduna kolaga pharaga thangduna ngakta thambani ngakta thamlama thangduna matonda nongthangdon siladuna mu hairakli Janglakano, hek janglakaba, nupi se kudak tain hat kani. Kaino nang napamado, engon hayo, ay pige. Adumay na dito ko ne. Nang ay napami se, piba ngamgadro, ha? Ngamgadra ba? Hayo, kaino nang napamado. Mapam sida yon mapoto, ay pami. Madu nang napiba ngamgadro. Pige, ay pige. Nang natawribado, thangdo hanam da thado. Hanapiro. Nang thangdo, mana payak pa begdo, jen hangdokladuna. Angawba powder bag kaijiba 10 gram ki chang oigedaba bag ama puthorakli aduga thangatuna utlaga se lawro thangdom da thado nupaduna sanabu nanganda sapu kanla sanabu nongthang tamna insalamlaga nongthangi makutagi pariba white powder du lawraga chenkri thangdu sumakhara thadaduna thamlamli sanadu nupaduna ilakpaduda masangak pangamda nongthangi thabakda isili Pakalubagi maklang nikbaduga kibaga pasinaduna jumna lepangamda lemay lupam tharagli. Nung thangdo jangsanduna sanagi pambamda makut anina kahena chena paisinduna haugat pinaba tawrakpaduda sana pambomdo chaina phawragli. Chaina do haibe chukdokduna khanglaga hainadaba magaloinana masadu laithoknaba honai. Adubu nung thangna hena chena dum paisinduna haugatnaba honaragli. Sana sutapna haugalaklaga lepli. Sanagi mitagi tarakli pabido wangangaga taithoki haidana makudu thangalakli kaisu tawrisi ai leisidi kapkano yengunu ngaite makudu sana haifet inthokduna masado maning khara halaga makut khunamduna mapidu nanthokna khomli yarni tamonang tha kaisu tawrisi aina nangonda kadai jatke tawmino nangbo bongongi manakta jattoini kanaga jatka tawriba Tamcha laklani. Nang thang pisum khajak suksanduna hanglakli. Tamcha haidi nangi da toina lakpa nupadura. Kaigino mana nang nanakta nungtigi laisa.
ꯆꯨꯝꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯡꯊꯪꯗ ꯈꯣꯡꯊꯥꯡ ꯑꯃ ꯁꯅꯥ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯂꯒ ꯁꯅꯥꯒꯤ ꯃꯃꯤꯠꯇ ꯇꯥꯟꯅꯔꯗꯨꯅ ꯃꯥꯅ ꯃꯤꯠꯀꯤ ꯃꯐꯝ ꯑꯃ ꯀꯟꯅꯕꯒꯤ ꯍꯣꯠꯅꯔꯤ꯫ ꯁꯅꯥꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯃꯅꯤꯡ ꯍꯜꯂꯤ꯫ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯅꯤ꯫ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯅꯊꯟꯗ ꯂꯩꯔꯦꯗꯣ꯫ ꯄꯥꯔꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯝ ꯂꯩꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯪꯅ ꯁꯤꯗ ꯀꯅꯥꯝ ꯌꯥꯎꯗꯅ ꯅꯊꯟꯗ ꯁꯨꯝ ꯂꯩꯕꯗꯣ ꯅꯪ ꯇꯥꯃꯣ ꯅꯨꯡꯊꯪꯅ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯁꯤ꯫ ꯄꯥꯔꯤꯁꯨ ꯅꯥꯕ ꯐꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔꯛꯑꯒ ꯊꯝꯃꯁꯤ꯫ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯁꯨ ꯇꯧꯔꯤꯕꯗꯨꯅꯤ꯫ ꯍꯥꯟꯅ ꯃꯐꯝꯁꯦ ꯅꯤꯁꯥ ꯌꯣꯜꯂꯝꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯂꯝꯍꯥꯡꯁꯤꯗ ꯅꯊꯟꯗ ꯂꯩꯕꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯑꯣꯏꯅ ꯂꯩꯔꯁꯤ꯫ ꯌꯥꯔꯅꯤ ꯇꯥꯃꯣ ꯅꯨꯡꯊꯪ꯫ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦ꯫ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯃꯐꯝꯁꯤꯗ ꯀꯣꯏꯆꯪ ꯆꯪꯉꯒ ꯂꯩꯕꯗꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯂꯣꯏꯅꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯩ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯔꯛꯀꯅꯤ꯫ ꯃꯗꯨ ꯅꯪꯅ ꯑꯩꯅ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯣꯏꯅ ꯌꯥꯎ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯅ ꯅꯪ ꯌꯥꯝꯅ ꯁꯥꯐꯒꯅꯤ꯫ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯄꯨꯡ 24 ꯆꯨꯞꯅ ꯁꯦꯟꯅꯕ ꯉꯝꯒꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯎ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯡꯊꯪꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯤ꯫ ꯂꯧꯈꯠꯇꯨꯅ ꯌꯦꯡꯕꯗ ꯁꯤꯡꯊꯥꯒꯤ ꯀꯣꯜ ꯑꯣꯏꯔꯝꯂꯤ꯫ ꯅꯨꯡꯊꯪꯅ ꯀꯣꯜꯗꯨ ꯄꯥꯋꯔ ꯕꯇꯟꯅ ꯅꯝꯂꯗꯨꯅ ꯃꯨꯠꯊꯠꯂꯒ ꯑꯃꯨꯛ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯕ ꯉꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯕꯨ ꯀꯟꯕꯤꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯀꯟꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯂꯧꯔꯝꯂꯒ ꯅꯪꯕꯨ ꯑꯩꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯔꯒ ꯆꯠꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯃꯛꯁꯨ ꯇꯧꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯪꯅ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯅꯁꯥꯅ ꯌꯥꯕꯗꯨꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯜꯂꯤ꯫ ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯔꯛꯄꯁꯦ ꯅꯪꯁꯨ ꯄꯤꯁꯛ ꯄꯤꯛꯄ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯪꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤꯗ꯫ ꯁꯅꯥ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯤ꯫ ꯈꯣꯡꯊꯥꯡ ꯃꯅꯤꯡ ꯍꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯅꯨꯡꯊꯪꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨꯁꯨ ꯀꯣꯜꯗꯨ ꯑꯃꯨꯛ ꯇꯠꯈ꯭ꯔꯒ ꯅꯧꯅ ꯑꯃꯨꯛ ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯪ ꯍꯟꯅ ꯐꯥꯎꯕ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯠꯌꯦꯡꯗꯨꯅ ꯁꯅꯥꯒꯤ ꯃꯤꯠꯐꯝꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯣꯏꯅ ꯂꯩꯔꯤ꯫ ꯁꯅꯥ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯕꯁꯤꯗ ꯈꯟꯕꯗ ꯋꯥꯈꯜꯗꯨ ꯐꯛꯆꯤꯟꯈ꯭ꯔꯤ꯫ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯀꯤꯖꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯆꯤꯟꯅ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯥꯊꯣꯛꯀꯗꯕ ꯃꯈꯩ ꯐꯨꯡꯒꯠꯇꯨꯅ ꯑꯣꯏꯅ ꯂꯩꯔꯤ ꯁꯅꯥꯗꯨ꯫ ꯅꯨꯡꯊꯪꯁꯨ ꯃꯈꯣꯡꯗꯨ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯑꯃꯨꯛꯁꯨ ꯁꯅꯥ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯂꯤ꯫ ꯁꯅꯥꯁꯨ ꯃꯅꯤꯡ ꯁꯨꯝ ꯍꯟꯒꯦ ꯇꯧꯕꯗ ꯅꯨꯡꯊꯪꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗꯨ ꯍꯟꯗꯛꯁꯨ ꯅꯨꯡꯊꯪꯅ ꯁꯅꯥꯕꯨ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯗꯨꯅ ꯉꯥꯛꯂꯛꯂꯤ꯫ ꯉꯁꯥꯏ ꯆꯦꯅ ꯄꯥꯏꯈꯤꯕꯒꯤ ꯆꯩꯅꯥꯗꯨ ꯍꯧꯖꯤꯛ ꯄꯥꯏꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯑꯍꯦꯟꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯁꯅꯥ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯗ ꯇꯥꯃꯣ ꯅꯨꯡꯊꯪ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯒꯨꯝ ꯈꯟꯕꯤꯌꯨ꯫ ꯅꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯁꯅꯥꯒꯤ ꯃꯇꯧꯗꯨ ꯅꯨꯡꯊꯪ ꯃꯆꯤꯟ ꯑꯃ ꯐꯠ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯑꯩꯅ ꯅꯪꯕꯨ ꯏꯆꯟ ꯑꯣꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯈꯜꯂꯣꯏ ꯍꯌꯦꯡꯁꯨ ꯈꯜꯂꯣꯏ ꯄꯨꯟꯁꯤꯒꯤ ꯈꯟꯕꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯎꯪꯗꯨꯅ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯇꯥꯃꯣ ꯅꯨꯡꯊꯪ꯫ ꯑꯩꯕꯨ ꯅꯆꯟꯒꯨꯝꯅ ꯈꯟꯕꯤꯌꯨ꯫ ꯅꯆꯟꯅ ꯏꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦꯅꯦ ꯅꯪ ꯅꯁꯥꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯑꯒ ꯄꯨꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯡꯊꯪ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯂꯤ꯫ ꯁꯅꯥ ꯃꯉꯛꯇꯨꯅ ꯒꯦꯠꯇꯨꯗ ꯐꯠ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ꯫ ꯇꯥꯃꯣ ꯅꯨꯡꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯅꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯏꯅꯥꯛꯇ ꯊꯝꯒꯦꯅ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯅ꯫ ꯂꯥꯛꯑꯣ꯫ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯤꯡꯕꯗ ꯁꯅꯥ ꯃꯈꯨꯠꯇ ꯆꯦꯅ ꯄꯥꯏꯔꯝꯕ ꯉꯝꯕꯅ ꯄꯤꯔꯝꯕ ꯐꯣꯟꯗꯨꯃꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ꯫ ꯁꯅꯥꯁꯨ ꯃꯁꯥꯗꯨ ꯌꯥꯅꯕ ꯐꯅꯗꯤ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯂꯛꯇ ꯄꯥꯡꯒꯜ ꯁꯣꯟꯅ ꯄꯣꯛꯂꯨꯕꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯀꯞꯆꯕ ꯅꯠꯇꯅ꯫